ꯀꯨꯟꯊ꯭ꯔꯥꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯃꯣꯔꯦꯗ ꯆꯠꯈꯤꯕ ꯑꯗꯨꯒ ꯆꯠꯈ꯭ꯔꯒ ꯅꯨꯡꯗꯥꯡ ꯄꯨꯡ 8 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯑꯦ ꯏꯝꯐꯥꯜ ꯌꯧꯔꯦ ꯌꯧꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯗꯤꯃꯥꯄꯨꯔꯒꯤ ꯔꯤꯖꯥꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯥꯏꯊꯔꯛꯑꯔꯣꯏ ꯌꯨꯝꯗ ꯍꯥꯏꯊꯔꯛꯄ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯅ ꯑꯩ ꯗꯤꯃꯥꯄꯨꯔ ꯔꯤꯖꯥꯕꯁꯤ ꯆꯠꯂꯒꯦ ꯑꯗ ꯑꯩꯅ ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯗ ꯅꯍꯥꯟꯃꯨꯛ ꯆꯠꯃꯤꯟꯅꯕ ꯃꯇꯩ ꯃꯅꯥꯎꯗꯨꯒ ꯆꯠꯇꯣꯏꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗꯒꯤ ꯖꯦꯝꯁ ꯀꯧꯋꯦ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗꯩ ꯑꯩ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯊꯝꯅꯈ꯭ꯔꯒ ꯑꯌꯨꯛꯇ ꯑꯃꯨꯛ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯐꯣꯟ ꯇꯧꯕ ꯀꯥꯟꯗ ꯔꯤꯡꯁꯦ ꯆꯠꯂꯀꯥꯟꯗ ꯄꯥꯏꯔꯛꯇ꯭ꯔꯦ ꯃꯥꯅꯁꯨ ꯍꯟꯅ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯊꯕꯛ ꯒꯥꯔꯤ ꯅꯨꯡꯂꯤ ꯆꯠꯂꯒ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯖꯕꯅꯦ ꯑꯗꯨꯅ ꯂꯩꯉꯥꯛꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯏꯆꯥꯁꯤꯡ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯖꯔꯤꯌꯦ ꯑꯩꯅ ꯖꯪꯂꯦꯝ ꯄ꯭ꯔꯤꯌꯣꯕꯇꯥ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤ ꯑꯩꯈꯣꯏ ꯅꯥꯆꯧ ꯕꯖꯥꯔꯁꯤꯗ ꯂꯩꯖꯕꯅꯤ ꯃꯍꯥꯛ ꯏꯀꯣꯚꯦꯟ MN01 AS 7696 ꯍꯥꯏꯔꯤꯕ ꯏꯀꯣꯚꯦꯟ ꯑꯁꯤ ꯊꯧꯔꯒ ꯃꯣꯔꯦꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯄꯨꯔꯒ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯊꯥꯒ ꯂꯩꯖꯕ ꯏꯅꯥꯎꯅꯤ ꯃꯍꯥꯛ ꯅꯤꯁꯥ ꯅꯨꯡꯁꯥ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯕ ꯏꯅꯥꯎ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯍꯧꯈꯤꯕ ꯇꯥꯡ 30 ꯅꯨꯃꯤꯗꯥꯡꯗ ꯃꯣꯔꯦꯗꯒꯤ ꯍꯜꯂꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯃꯥꯅ ꯄꯨꯡ 8 ꯁ꯭ꯋꯥꯏꯗ ꯐꯣꯟ ꯇꯧꯔꯝꯃꯤꯁꯤ ꯗꯤꯃꯥꯄꯨꯔꯒꯤ ꯔꯤꯖꯥꯕ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯆꯠꯄ ꯇꯥꯔꯦ ꯉꯁꯤ ꯑꯍꯤꯡ ꯍꯜꯂꯔꯣꯏ ꯍꯥꯏꯔꯝꯕ ꯈꯛꯇꯅꯤ ꯑꯗ ꯃꯍꯥꯛꯀꯤ ꯏꯕꯦꯝꯃꯅ ꯀꯅꯥꯒ ꯆꯠꯀꯅꯤ ꯍꯪꯕ ꯀꯥꯟꯗ ꯑꯩꯒ ꯅꯍꯥꯟ ꯆꯠꯃꯤꯟꯅꯕ ꯃꯇꯩ ꯃꯅꯥꯎꯗꯨꯒ ꯆꯠꯀꯗꯧꯕꯅꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯟꯕꯗ ꯔꯤꯡ ꯇꯧꯕ ꯀꯥꯟꯗ ꯍꯜꯂꯛꯑꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯪꯅꯅꯕ ꯍꯣꯠꯅꯕꯗ ꯐꯣꯟ ꯔꯤꯡꯗꯤ ꯆꯠꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯀꯣꯜ ꯔꯤꯁꯤꯞꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯩ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯊꯤꯕ ꯔꯤꯖꯥꯕ ꯇꯧꯔꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯊꯤꯕ ꯀꯥꯟꯗ ꯖꯦꯝꯁ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯥꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯥꯏꯔꯤꯕ ꯔꯤꯖꯥꯕꯁꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯡꯅ ꯂꯩꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯇꯧꯕꯗꯤ ꯃꯍꯥꯛꯅ ꯔꯤꯖꯥꯕ ꯇꯧꯈꯤꯕ ꯆꯠꯈꯤꯕ ꯁꯤꯗꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯑꯇꯣꯞꯄ ꯔꯤꯖꯥꯕ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯒ ꯆꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯩꯈꯣꯏꯗ ꯐꯪꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯖꯦꯝꯁ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯑꯁꯤ खितंग मखा ताबा वहंग पहंग तौहनबा पामजै अदुगा लोइनना अदुगी मखा ताबदा बिष्णुपुर पीएसटा डेट 2 दा अखोइना मिसिंग रिपोर्ट पिजरे अदु ओरगसु हजि हजि फावबदा हाइबा मियो इनाव असि फंगबा याबा लंगला लंजिन अमा फावबा ngasi बो फंगदबदगी ngarang मग अखोगी क्लब सिंग मैरा पाइबी सिंग अदगी अखोगी नाहारोन खाइ पुनमक हौरगा मीटिंग अमा तौर ngasi से वाकत फममा फमसे ngasi मयाम मांगना फमजेलसिने अदुना मखा ताबदा लैंगाकना अमसुंग लेबाक इरमदमसिगी सीएसओ सिंगना हाइलबिना वसी थीबदा अंगम मतेंग पांगबियु याम थोना फंगनबा होनमिनसे हाइबा खोई खुंगंगी मिहुत अमा ओना लेकाइसिगी मिहुत अमा ओना इनाउसिगी इमुंग मनुंगी जेंगेरगा
ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯨꯔꯨꯝꯖꯔꯤ